2025 ki February ki tang taraga tareta Sandip na mikap tholakpada mahaki nupi Sonali na ceiling fan da thawi yanduna leirambadu ubadagi masidagi mahakna police da pau piduna mahaki mayumda police laklami hangba yaba wang amana kanana karigidamak Sandip ki nupi bu halibano haibasini wang asigi pakum khangnabgidamak wari asi loibo phawba tabiu haina channel asigi maikaidagi norukna ningsingjabaga loinana channel asina mayambusu taramna oksabaga loinana wari asi hawbadagi taminarase Uttar Pradesh ki Jhansi hariba mapam asida Sandip Kauba yamna lairik laisu haiba mioi ama leirami hairiba mioi asi mahak khakta natana mahaki family member singsu lairik laisu yamna haiba mioi ngakta oirami mahaki study mapung phana loirabada medical representative oina thabak tawrami madudagi fanglakpa senfamna magi family manage tawba haibasi yamna awaba oiramde adubu matamgi khongloigi matung inna Sandip ki yumban kaiban gi matam chapsare khanduna mahaki ahlaman singna Sandip ka chana gadaba nupi thiba haurakpada makhoina Sonali Kaubi masak matau jangkholabi nupi amagi ahlaman singa unarami Sonali ki mapagi maming asi Sandip Kaurami aduga mahaki laifamna Madhya Pradesh ki Tikamgarh district tagi oirami Sandip su mahaki machanupi ki luhongbagi sahi yaurakle khanduna mahaki machanupi gi chanagadaba mioi ama thirakpa matam aduda Sandip ki mama mapaga thengnabaduda yamna tan chanare khanduna makhoi macha gi wari adu nainarami asumna wakal amata oina yanaduna Sandip ka Sonali ga luhongba haina yanakibana maram oiraga 2017 gi February tang 18 makhoi ani luhongki asumna makhoi ani gi anouba punsi gi khongthang haurakpada harau nungaibuna pik thanba punsi haibadu oirami masidagi sahi ahum pharakpa matam 2020 da Sonali gi ahanba oina phangjaba machanupi ama phangjarami masina makhoide hena nungaiba punsi ohelami matamna asum haukhibana Sonali gi machanupi su pungkak chawra aduna sahi mari surami nongma 2025 ki February gi tang taraga mari Valentine Day numitta Sonali gi mama gi manaupa gi machanupa ama luhongbagi Sandip su yaurusi haina mahakna hairami adubu Sandip ti yauba ngamloi satke hairagana mahak yaudana chatlu haibadagi Sonali na wedding ceremony adu yaunabigidama February gi tang taragani thoida mahaki machanupiga mahaki mapam lamdam Madhya Pradesh da chatkirami Sonali na mapamda numit ini lairaba matung luhongbagi numit aduda ikhang khanghodana Sandip na mahaki nupibu khudakta yumda lakadabani hairami mahaki mapuroibagi wa adu tabada mahaki nupina karigi aduk thuna yumda lau hairibano haina hanglubada Sandipna madugi maram kona yauraklaba kanda haigi hairami mahaki nupina wakal nuaita wedding ceremony adu yauduna tang 13 yumda halakki Sandip ka wari watai sanaraba matungda mahaki machanupiga loinana makoigi roomda tumba changlami tang taraga tereki ayuki anganbada mahaki mapuroibana mikap tholakpada Sonali adu room adugi ceiling fan aduda thauri yanduna sibadu uraduna khudakta police ta pau pirami policing adu su mapam aduda hathu lakirami tauriba Sonali gi matau adu ubada yamna nungaitaba oknarami masidagi Sonali gi dead body adu postmortem gi damak thakirami Sonali sire haibasi Sandip na mahaki makubok manempok tasu pau piduna makhoisu thamoi kaina laklami Sonali amadi Sandip ki luhongba matam asi sahi taret khak suba matam oirami miyamna ngaknarami Sonali na karamna asigumba khongthang ama lauruklibano haina somdana police na postmortem gi report laktringaida police na Sandip da wahang pahang kaya satharami mahaksu Sonali adu mahakna tum haugalakpada thauri yanduna siraga leirami haiba pokhum asi pirami adubu police singna yamna ngakpa amadi leirami madudi mapuroiba amagi roomda mahaki nupibu thauri yanduna siramba haibasi karamna oithokpa yaba wafamno haina makoi masa masada hangjarami masigi marik chumba warol ama khangnaba police na investigation sathaba oina Sonali gi family da wahang kaya hanglami madudi Sonali na hingingai da kari nuaina daba hiram leibaki haina
Masida Sonaligi family na police tatami Sonaliga Sandipka luhonglaba matung Sandipna Sonalibu otpi naibiba tattana otpi naibirami maramdi aunpot yami yamdi haibagi wahoda wari tabiriba mayamna khangbigadaba amana Indiagi mafam ayambada dowry system haibadi aunpot ki chatnabi asi leinei bor oigadoriba mioi aduna nupi mayum aduda mahakna pamba sen property zip car na chingba demand taunabigi chatnabi asi ngasisu muthatpa yadaba amagumna chatnaduna leiri haiba wafam asiga loinana wari makha tajaraklage family asina makha taraduna hai Sonaliga Sandipka 2017 da luhongki masida Sandipna demand talakpagi matung inna lakunsu pirami adubu mana car amaga piyu hairami masida wedding ceremony gi paisa yamna changba heman khibana kona pige khanna pikide adubu lairaktabana ngasi pawba piba ngamdana lakpani haina hairami masina maram oiraga masanupibu hatpa soidana oigani haina Sandippu police mamangda Sonaligi family asina maral sirami police na su Sonaligi family asina fongdoliba wafam asi thokliba thodok asiga mari leinaba yaba hiram amani khanduna pukning changna tarami investigation tawbagi Sonaligi family adu Jansi da leirami maduda Sonaligi machanupi sahi mari khakta ngairibi asisu mabok mapuga punna leiminarami noma nupi masa asina karigumba khara hainingbagi mami amatarami aduga angang asina chebang amada karigumba mioi amagi saktam haiboi haitaboi yeklami yekliba lai adu hek yengbada nupi amagi saktam oina tawi aduga nupi asigi mangakta kanagumba amagi makut amana mietpagi maongda yekpadu ubada Sonaligi family na angang asida hanglami nahakna yekliba lai adu kanano karigino haina maduda angang asin hai mahakni yekliba lai asi mahaki mamani aduga mamagi mangakta metliba mioi asina mahaki mapani haina wafam adu tabada police na su karigumba khara lai asidagi phangba yai khanduna lai aduda mi yengsanglami angang aduda Sonaligi mapana hanglami karigidamakta isuna lai asi pamna yeklibano haina maduda angang aduna khumi mahaki mamabu mapana ahanbada inthurami aduga sathina phuki madudagi mahaki mamagi makhawi aduda kanna metkhi aduga mama adu mamit usinki badagi pangthoraktre maduda mahaki mapana mamagi makhawrida phi amana yetaga fan da yanki madugi matung mahaki mapa adu mahaki mamana bakharaga thoki haina pikliba angang adugi wa adu tabada Sonaligi family gi thamoi machet taba haibadu oiki masidagi Sonaligi family asina police ki station da laktuna angang adugi wari adu tamlami madudagi policing aduga loinana angang adugi mafamda laktuna hanglami aikhoi nangi uncle ngaktani hayu karamna nangi babana nahaki mamabu phu chaiba amadi thauri yanbadu uhobano haina maduda angang aduna komi aina phamungda tumbagi leiringaida makhoi anina taunaribadu aina ubani angang adugi wahising adu tabada police na Sandip adu custody da pukhirami somdana Sonaligi thawai yaudraba haksangi aroiba mathong mangam pangthoknaba Sonaligi family na thawrang tawrami maduda Sandip amadi magi imung manung yauna laklami adubo sanskar gi mairidi Sandip na chuba yaroi haina Sonaligi family na Sandip da sauduna hairami masidagi sahi mari khakta ngairibi mahaki machanupi na chuba tarami tasengbadi hindu gi chatnabida sanskar gi mairi asi nupa oiba singna chunai rare case oina sefai amana siba matamda mahaki nupina tangai fadana mai chunai asina tana pakna nupina mai chunade angang aduna tawriba mahaki mamagi thawram adu karino haiba fau mahakti khangzaramde media person singna angang aduda interview loba matamda mahaki mamagi mai churamaga lakpani haiba wa adu tabada reporter sing adu makhoi mapi mara chenarami luriba amana angang asita chawraklaba kan mahakna wakhal taraklaba kanda mahaki mamabu mapana hatkhi haiba wari asi khanglakpada karamna mahakna hingani haibasini police na Sandipta investigation sathaba haurakpa oina karamna thodok adu thokibano haibasi mangonda tattana hanglami masida Sandipna kumi mahaki luhongbada Sonaligi family asida lupa lakunga kar amaga demand tawrami
Sonaligi family nasu lakul adu piraki adubu car di pirakide. Masida Sandip na thazarami karigumba sa ot na iba taurabadi car adu thuna leiraga pirakani haina. Sonaligi family nasu polista tami madudi masanupi na luhong kraba matung sahi ahumlom tattana maki masanupi bu phuba chaibiba Pauleki adubu Sonali na masanupi ama yaurok labakandadi makoisu Sandip adu wakal taraklani khalami. Madugi mahut Sandip na Sonali bu hen na oti naibibadu taurakpana Sonali adu hingna mai thage taukiba phauba leiki. Masidagi Sonali gi family na polista file fawat tauki adubu Sandip ki imung manung na lale case adu handokpiyo haina kanna haizabadagi case adu loisanki aduga Sandip na promise tauki madudi mahak na amuk hanna Sonali bu otpi naibiba tauraroi haina adubu matam aduda case adu kakhinaba mahakti toksinaba oirami magi thamoida masagi maral khangba mi haibadudi oiramde. Masidagi nongma ikhang khanghaudana Sonali gi uncle amagi macha luhongbagi chatnaba Sonali na Sandipusu hairami adubu mahakti sauningba kokdribanina satlamde. Masidagi Sonali haki machanupiga wedding ceremony adugi damakta chatlami adubu Sandip na Sonali adu khudakta lakadabani natrabadi yumda changhaloi haina kehalami. Sonali wedding ceremony adu fajana yauramdana mayumda halaki aduga Sandip na khanaba hauduna thina khatnaki. Sonali bu Sandip na thina phubiduna laimaida tarami karisu toba ngamdrabi Sonali na taduna leiringaida mahaki makhori adu Sandip na kanna mekhaiduna hatoklami. Masidagi mahakna masa matanda sijaba manaba Sonali gi dead body adu mahaki room gi ceiling fan da thauri yanduna thamlaba matung ayukta police ta pau piduna Sonali adu suicide tawduna siram le haiduna pau pirami. Tasengbadi Sandip adu machanupida thoina wakhal thamlamde mahaki wakalda angang oibanina tawriba thabak adu thoina khangoi haina laina khalami adubu angang aduna mitna uhoba paudam adu police ta tamthorakpadagi Sonali bu hatpa mapuroiba police na faduna jail da laiki asumna Sonali gi mihatpa mahaki machanupina puthokpa ngamki wari asdagi aikoina tamba yaba message adudi karamba penthokpa haitabana punsigi awaba amadi crime oihali haibasini masi khangna aikoisu penthokpa haiba araiba na penthokpa tamsi haiba wahi asiga loinana ngasigi episode asi matang asida loisinjarage mathangi episode ta mayam suksoi soidana thengnamina si haiba wafam asiga loinana mayambu amuka na thagatsari.